ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯨ ꯅꯤꯡꯒꯣꯜ꯫ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯤꯡꯅ ꯏꯕꯣꯍꯜ ꯑꯃꯗꯤ ꯂꯩꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯅ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯑꯍꯨꯝꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡꯅ ꯁꯥꯊꯧꯕ ꯍꯥꯏꯅ ꯀꯧꯏ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯃꯤꯡꯅ ꯍꯦꯟꯕ ꯍꯥꯏꯅ ꯀꯧꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯒꯤ ꯃꯤꯡꯅ ꯒꯨꯟ ꯂꯩꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃ ꯑꯗꯨꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯒꯨꯟ ꯂꯩꯕꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤ꯫ ꯃꯅꯦꯝ ꯑꯃꯗꯤ ꯃꯀꯨ ꯑꯅꯤꯗꯣ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯄꯨꯔꯛꯄ ꯃꯧ ꯑꯅꯤ ꯑꯗꯨꯗ ꯈꯔꯗꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏ꯫ ꯃꯧ ꯑꯍꯜ ꯔꯥꯁꯤꯕꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯧ ꯑꯇꯣꯝꯕꯤ ꯃꯕꯦꯝꯗꯤ ꯃꯅꯦꯝ ꯑꯃꯗꯤ ꯃꯀꯨ ꯑꯅꯤꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯝꯃꯤ꯫ ꯃꯅꯦꯝꯅ ꯑꯣꯠꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯔꯥꯁꯤꯅ ꯐꯥꯎꯕ ꯃꯕꯦꯝꯕꯨ ꯎꯁꯤꯠ ꯊꯑꯣꯏꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯏꯕꯣꯍꯜ ꯑꯃꯗꯤ ꯂꯩꯁꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯕꯦꯝꯁꯨ ꯆꯥꯛꯈꯨꯝ ꯏꯁꯤꯡ ꯁꯣꯛꯅꯕ ꯍꯥꯏꯗꯨꯅ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯕꯦꯝ ꯍꯦꯛ ꯎꯕꯃꯛꯇꯗ ꯃꯀꯨ ꯏꯕꯨꯡꯉꯣ ꯏꯕꯣꯍꯜꯅ ꯀꯣꯖꯤ ꯀꯣꯠꯄ ꯋꯥꯉꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯌꯨꯝꯁꯤ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯉꯥꯛꯇ ꯍꯦꯛ ꯃꯥꯌꯣꯛꯅꯩꯗ꯫ ꯃꯃꯥ, ꯑꯩꯅ ꯅꯉꯣꯟꯗ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯌꯦꯡꯕꯗ ꯗꯥꯎ ꯊꯨꯝ ꯌꯥꯔꯣꯏꯗꯕ ꯃꯤ ꯑꯃꯠꯇ ꯑꯩꯒꯤ ꯃꯥꯡꯗ ꯃꯁꯛ ꯎꯍꯜꯂꯛꯀꯅꯨ ꯍꯥꯏꯅ꯫ ꯌꯥꯗꯦꯅꯦ ꯅꯪꯁꯨ, ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯊꯑꯣꯏꯅ ꯇꯥꯗꯦꯅꯦ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯃꯤꯋꯥ ꯇꯥꯗꯅꯕ ꯍꯥꯏꯗꯅ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯏꯋꯥ ꯂꯧꯕꯤꯕꯕꯨ ꯀꯅꯥ ꯂꯩꯔꯤꯒꯦ? ꯑꯗꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯣꯏꯅꯦ꯫ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ, ꯂꯝ ꯍꯦꯜꯂꯕꯗꯤ ꯋꯥꯔꯛꯄ ꯇꯥꯕ꯫ ꯁꯤꯗ ꯏꯆꯥ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ, ꯃꯤꯆꯥ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯅꯦꯝꯒ ꯃꯀꯨꯒꯅ ꯃꯥ ꯎꯕꯗ ꯍꯥꯏꯍꯧꯔꯤꯕ ꯋꯥꯍꯩ ꯈꯣꯟꯗꯥꯁꯤꯡꯗꯨ ꯃꯕꯦꯝ ꯇꯥꯕ ꯋꯥꯔꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯄꯔꯞ ꯄꯔꯞ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈꯤ꯫ ꯑꯗꯨꯒ ꯁꯅꯥꯕꯨꯜ ꯑꯗꯨꯃ ꯏꯁꯤꯡ ꯊꯟꯅ ꯁꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ꯫ ꯃꯕꯦꯝꯅ ꯆꯥꯛꯁꯪꯗ ꯆꯪꯈꯤꯕ ꯑꯗꯨ ꯏꯕꯣꯍꯜ ꯑꯃꯗꯤ ꯂꯩꯁꯅ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯍꯧꯏ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯃꯁꯤꯒꯤ ꯃꯧ ꯑꯁꯦ ꯈꯔ ꯑꯅꯝ ꯀꯜꯂꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯅ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯃꯄꯥꯝꯗ ꯍꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯟꯗꯦꯅꯦ꯫ ꯁꯤꯒꯨꯝꯕ ꯅꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯊꯕꯛꯁꯦ ꯑꯩꯗꯤ ꯀꯌꯥ ꯌꯥꯎꯅꯤꯡꯗꯕꯅꯤ꯫ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯂꯦꯝꯅ ꯂꯩꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯛ ꯉꯝꯗꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯏꯜꯂꯒ ꯆꯠꯄꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯠꯄ ꯃꯀꯨꯕꯣꯛ ꯇꯥꯍꯜꯂꯦꯗꯅ ꯑꯩꯁꯦ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯑꯃꯗꯤ ꯂꯩꯔꯤ꯫ ꯃꯁꯤꯕꯨ ꯍꯦꯛ ꯇꯧꯔꯕꯗꯤ ꯃꯁꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯧ ꯑꯁꯤ ꯃꯌꯨꯝꯗ ꯁꯣꯏꯗꯅ ꯍꯟꯈꯤꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ? ꯑꯇꯩ ꯅꯠꯇꯦꯗ, ꯃꯧ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯅ ꯑꯣꯠꯄꯗ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯏꯆꯥꯅꯨꯄꯥ ꯍꯦꯟꯕꯗ ꯏꯟꯁꯤꯜꯂꯒ ꯃꯉꯣꯟꯗ ꯑꯣꯏꯅ ꯊꯕꯛ ꯇꯧꯍꯜꯂꯁꯤꯔ ꯈꯜꯂꯤꯕ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯔꯕ, ꯏꯇꯠ ꯇꯠꯇꯅ ꯑꯣꯠꯅꯩꯕ ꯇꯧꯔꯕ, ꯅꯨꯄꯤꯗꯣ ꯐꯅ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯕ ꯀꯥꯏꯌꯦ꯫ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ ꯅꯪꯒꯤꯗꯨꯗꯤ꯫ ꯍꯣꯔꯦꯟ ꯅꯆꯥꯅꯨꯄꯥ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯄꯥꯎ ꯖꯥꯠ ꯖꯥꯠ ꯇꯝꯁꯤꯟꯗꯨꯅ ꯈꯟꯅꯍꯜꯂꯨ꯫ ꯑꯁꯨꯝꯅ ꯃꯕꯨꯛ ꯐꯠꯇꯕ ꯃꯥꯟꯅꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯍꯦꯟꯕꯅ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯈꯔ ꯉꯟꯅ ꯍꯦꯟꯕ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯕꯦꯝ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯐꯤ ꯁꯨꯕ ꯆꯠꯈꯤꯕ ꯃꯇꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯟꯕꯅ ꯃꯥꯡꯒꯣꯜꯗ ꯆꯥꯛ ꯆꯥꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯍꯤꯒꯥꯏꯋꯥ ꯄꯥꯝꯕꯤ ꯂꯩꯁꯅꯥ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯧꯗꯣ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗꯅꯦ ꯐꯤ ꯁꯨꯍꯧꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕꯗꯧꯅ ꯄꯔꯞ ꯄꯔꯞ ꯍꯦꯛ ꯁꯨꯕ ꯆꯠꯈꯤꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯁꯨꯔꯕꯁꯨ ꯌꯥꯕꯗꯣ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯍꯦꯛ ꯆꯠꯈꯤꯗꯣ꯫ ꯑꯩꯗꯤꯅꯦ ꯃꯧꯅ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯌꯥꯝ ꯄꯥꯝꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦꯀꯣ꯫ ꯍꯌꯦꯡ ꯃꯆꯥ ꯃꯁꯨ ꯌꯥꯎꯔꯒ ꯆꯠꯄ, ꯂꯩꯀꯥꯏꯒ ꯇꯤꯟꯅꯕꯅ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯂꯩꯀꯥꯏ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯕꯁꯤꯅꯗꯤ ꯍꯌꯦꯡꯋꯥꯏꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯃꯃꯥ ꯂꯩꯁꯅꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯍꯦꯟꯕ ꯆꯥꯛ ꯑꯃꯕꯨ ꯈꯪꯊꯟ ꯊꯟꯈꯤ꯫ ꯍꯦꯟꯕ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯃꯕꯦꯝꯗꯣ ꯑꯩꯒ ꯊꯦꯡꯅꯔꯦ꯫ ꯁꯨꯒꯗꯕ ꯐꯤꯗꯣ ꯑꯆꯧꯕ ꯉꯥꯛꯇ ꯑꯣꯏꯕꯗꯨꯗ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯁꯨꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯅ ꯇꯧꯕꯅꯤꯅ ꯍꯥꯏꯔꯛꯏꯗ ꯑꯩꯉꯣꯟꯗꯗꯤ꯫ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯔꯛꯀꯅꯤ, ꯅꯪꯉꯣꯟꯗꯗꯤ ꯀꯃꯥꯏꯅ ꯃꯥ ꯃꯁꯥꯁꯦ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯧꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯑꯐꯕꯤ ꯁꯥꯕꯁꯦ꯫ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯃꯥ ꯃꯇꯣꯝꯇꯅꯤ ꯂꯩꯍꯧꯔꯤꯕꯗꯣ꯫
mi atopa amata lehodi hoida kankhalu nangi nupido hayeng mi na wa mathak thanglabadi ꯑꯩꯈꯣꯏꯒ ꯆꯦꯟꯊꯍꯜꯂꯛꯀꯅꯨ ꯃꯥꯅ ꯉꯝꯕꯁꯦ ꯀꯌꯥꯃꯨꯛ ꯉꯝꯒꯦꯗ ꯅꯪ ꯄꯥꯕꯨꯡꯒꯤ ꯈꯨꯗꯩ ꯑꯁꯤꯃꯇ ꯁꯨꯕꯤꯔꯛꯎ ꯍꯥꯏꯕꯗ ꯃꯥ ꯐꯔꯛ ꯇꯥꯔꯅꯤ ꯏꯃꯥ ꯑꯣꯏꯅ ꯁꯨꯕꯤꯔꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯥꯈꯣꯟ ꯁꯤꯖꯤꯜꯂꯝꯃꯦ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯃꯧ ꯑꯣꯏꯔꯛꯄꯗꯗꯤꯅꯦ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯇꯧꯔꯛꯏ ꯏꯅꯦꯝ ꯏꯀꯨꯒꯤ ꯁꯦꯕꯥꯁꯨ ꯇꯧꯔꯛꯏ ꯂꯣꯏꯅꯃꯛ ꯁꯤꯠ ꯅꯥꯟꯅ ꯇꯧꯏ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯃꯧꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯕꯒ ꯆꯠꯅꯗ꯭ꯔꯦ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯔꯤꯅꯣ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ ꯀꯣꯏꯊꯣꯛꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯣ ꯑꯇꯩ ꯅꯠꯇꯦ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯈꯔ ꯋꯥꯔꯛꯎ ꯏꯃꯨꯡꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯁꯦ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯈꯔ ꯅꯣꯂꯨꯛꯅ ꯆꯠꯍꯟꯕ ꯇꯥꯔꯦ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯃꯈꯥꯗ ꯂꯩ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯏꯜꯂꯒꯦ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯋꯥꯔꯛꯂꯒꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯆꯥꯛꯁꯦ ꯏꯪꯅ ꯇꯞꯅ ꯑꯝꯇ ꯐꯖꯅ ꯆꯥꯖꯈꯤꯒꯦ ꯂꯦꯛꯁꯅ ꯍꯟꯗꯛꯇꯤ ꯃꯆꯥꯅꯨꯄꯥ ꯍꯦꯟꯕꯒꯤ ꯋꯥꯗ ꯈꯨꯝꯂꯨꯗ꯭ꯔꯦ ꯐꯦꯠ ꯇꯧꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯍꯦꯟꯕꯁꯨ ꯁꯥꯎꯔꯪꯅ ꯆꯥꯛꯇꯨ ꯐꯠ ꯆꯥꯕ ꯂꯣꯏꯁꯤꯜꯂꯤ ꯇꯥꯟꯖꯥ ꯆꯥꯅ ꯃꯕꯦꯝꯁꯨ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯐꯤ ꯁꯨꯔꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯍꯦꯟꯕꯅ ꯁꯥꯎꯔꯪꯅꯕ ꯁꯛꯐꯝꯗ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯕꯦꯝ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯍꯪꯂꯛꯂꯝꯃꯤ ꯇꯌꯥꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯒꯤ ꯐꯤꯁꯤꯡꯗꯣ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯅꯠꯇ꯭ꯔꯕꯗꯤ ꯁꯨꯕ ꯁꯨꯡꯌꯥꯃꯨꯛ ꯌꯥꯗ꯭ꯔꯕ꯭ꯔꯕ ꯑꯩ ꯇꯌꯥꯏꯗ ꯍꯥꯏꯖꯈꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯤ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯤ ꯐꯤ ꯃꯌꯥꯝꯁꯦ ꯁꯨꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯁꯨꯔꯨꯕꯅꯤ ꯅꯪ ꯐꯤ ꯁꯨꯕ ꯆꯠꯂꯒ ꯀꯅꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩꯅ ꯅꯪꯕꯨ ꯂꯩꯀꯥꯏ ꯀꯣꯏꯒꯅꯨ ꯌꯨꯝꯗ ꯑꯁꯨꯝ ꯂꯩꯌꯨ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯔꯒ ꯂꯩꯍꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅꯕꯨ ꯂꯩꯀꯥꯏ ꯀꯣꯏꯔꯝꯕ ꯃꯣꯏ ꯇꯌꯥꯏꯕꯨ ꯎꯕꯤꯔꯕ꯭ꯔꯣ ꯍꯣꯏ ꯅꯣꯡꯃ ꯐꯥꯗꯣꯛ ꯊꯕꯛ ꯂꯩꯔꯒ ꯆꯠꯄꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯩ ꯑꯇꯩ ꯃꯇꯝꯗ ꯂꯩꯀꯥꯏ ꯀꯣꯏꯗꯦ ꯐꯩ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯗꯅ ꯅꯪ ꯂꯩꯀꯥꯏ ꯍꯦꯛ ꯀꯣꯏꯔꯝꯃꯕ ꯑꯩꯅ ꯀꯩꯗꯧꯕꯤꯌꯣ ꯐꯤꯗ ꯁꯠ ꯐꯧꯗꯣ ꯑꯗꯨꯒ ꯑꯩꯅ ꯆꯥꯔꯝꯕꯒꯤꯁꯦ ꯍꯧꯖꯤꯛꯃꯛ ꯂꯣꯏꯁꯤꯜꯂꯨ ꯍꯣꯏ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯦꯝꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯦꯟꯕꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯨ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯇꯧꯁꯤꯜꯂꯝꯃꯤ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕ ꯒꯨꯟ ꯂꯩꯕ ꯑꯗꯨ ꯊꯕꯛ ꯑꯃ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯔꯛꯂꯝꯃꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯇꯩ ꯃꯕꯦꯝꯅ ꯍꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯇꯨꯅ ꯃꯜꯂꯒ ꯂꯩꯔꯝꯃꯤ ꯑꯍꯩꯃ ꯒꯨꯟ ꯂꯩꯕ ꯅꯪꯕꯨ ꯉꯁꯤ ꯊꯕꯛ ꯆꯠꯀꯗꯣꯏꯔꯣ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯀꯗꯕꯅꯤ ꯏꯇꯩꯃ ꯃꯇꯝꯁꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯪ ꯊꯕꯛ ꯆꯠꯅꯤ ꯈꯪꯗꯕꯅꯤꯅ ꯏꯇꯩꯃꯗꯤ ꯆꯥꯛꯁꯨ ꯊꯦꯡꯅ ꯊꯣꯡꯂꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯆꯥꯗꯅ ꯆꯠꯄ ꯇꯥꯔꯕꯣ ꯌꯥꯔꯅꯤꯗ ꯏꯇꯩꯃ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯥꯛꯁꯨ ꯆꯥꯔꯛꯂꯗꯧꯅꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯇꯩꯃ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯠꯂꯣ ꯒꯨꯟ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯅ ꯈꯣꯟꯊꯣꯡ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯃꯅꯦꯝ ꯏꯕꯦꯝꯃ ꯂꯩꯁꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯊꯕꯛ ꯆꯠꯄꯗ ꯅꯣꯡꯃꯇ ꯌꯨꯝꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯔꯒ ꯆꯠꯄ ꯍꯥꯏꯕꯗꯣ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯏꯕꯛ ꯊꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯁꯦ ꯊꯥꯏꯅ ꯃꯇꯩꯃ ꯑꯍꯟꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤꯉꯩꯗꯗꯤ ꯃꯇꯩꯃ ꯑꯗꯨꯅ ꯑꯃꯁꯨ ꯅꯪꯅꯕ ꯍꯥꯏꯗꯅ ꯆꯦꯟꯗꯅ ꯍꯣꯠꯅꯖꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯪꯗ꯭ꯔꯦꯀꯣ ꯏꯃꯥ ꯑꯩꯈꯣꯏ ꯒꯨꯟ ꯂꯩꯕꯗꯤ ꯃꯃꯥꯟꯅꯕ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯔꯛꯂꯅꯤ ꯍꯥꯏꯔꯝꯃꯦ ꯑꯩꯉꯣꯟꯗ ꯍꯩ ꯌꯥꯔꯦ ꯅꯆꯤꯟꯗꯣ ꯅꯪꯒꯤ ꯅꯋꯥꯗ ꯀꯜꯂꯕꯁꯨꯅꯦ ꯑꯩꯉꯣꯟꯗꯗꯤ ꯀꯜꯂꯛꯀꯅꯨ ꯑꯔꯦꯝꯕꯗ ꯅꯆꯨꯕ ꯑꯗꯨ ꯊꯥꯖꯤꯜꯂꯗꯤꯅꯦ ꯋꯥ ꯀꯥꯏꯅꯅꯤ ꯏꯃꯥ ꯑꯩꯗꯤ ꯒꯨꯟ ꯂꯩꯕꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯗꯣ ꯏꯃꯥꯗ ꯍꯥꯏꯖꯕꯅꯤ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯅꯆꯤꯟꯗꯣ ꯍꯪꯒꯠꯅ ꯌꯥꯝ ꯈꯨꯝꯅꯤꯡꯂꯗꯤ ꯅꯄꯥꯝꯗ ꯆꯠꯄꯤꯈꯨꯑꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤꯅꯦ ꯑꯗꯨꯝꯅ ꯃꯧꯅ ꯃꯅꯦꯝ ꯃꯀꯨꯗ ꯍꯪꯒꯠꯅ ꯈꯨꯝꯕꯗꯣ ꯆꯠꯅꯗꯦꯅꯦ ꯏꯃꯥꯅ ꯂꯥꯟꯅ ꯂꯧꯕꯤꯔꯦ ꯑꯩꯒꯤꯁꯦ ꯏꯃꯥꯗ ꯆꯤꯟ ꯍꯪꯒꯠꯅ ꯈꯨꯝꯕ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕ ꯋꯥꯗꯨ ꯈꯛ ꯍꯥꯏꯖꯕꯅꯤ ꯍꯩ ꯇꯥꯅꯤꯡꯗꯦ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯍꯦꯟꯕ ꯂꯥꯛꯈꯤꯁꯅꯨ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯦ ꯈꯪꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯅꯗꯤ ꯃꯆꯥꯅꯨꯄꯥ ꯍꯦꯟꯕ ꯊꯕꯛ ꯍꯜꯂꯛꯂꯒ ꯋꯥ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯦ ꯅꯣꯡꯊꯤꯜ ꯍꯦꯟꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯃꯥꯡꯒꯣꯜꯗ ꯄꯣꯊꯥꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯌꯥꯕꯒꯤꯔ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯈꯣꯏꯗ ꯃꯆꯤꯟ ꯍꯪꯒꯠꯅ ꯌꯥꯝꯅ ꯈꯨꯝꯃꯤꯅꯦ ꯏꯕꯨꯡꯉꯣ ꯃꯇꯝ ꯂꯩꯔꯤꯉꯩ ꯐꯖꯅ ꯋꯥꯔꯦꯞ ꯋꯥꯇꯦꯝ ꯇꯧꯍꯧꯕꯅ ꯑꯐꯕ ꯑꯣꯏꯅꯤꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕꯗꯅꯦ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯔꯅꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯒꯦ ꯏꯃꯥ ꯑꯁ
ꯑꯩꯗꯤ ꯀꯣꯛꯀ ꯉꯥꯎꯔꯦꯗ ꯅꯣꯏꯅꯅꯤ ꯅꯃꯧꯒꯤ ꯃꯇꯧꯁꯦ ꯍꯣ ꯑꯩꯅ ꯅꯅꯥꯎ ꯅꯨꯄꯥ ꯒꯨꯟ ꯂꯩꯕꯗꯣ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯔꯨꯕꯒꯤ ꯑꯙꯤꯀꯥꯔꯤ ꯁꯥꯔꯝꯃꯤꯗꯣ ꯅꯪꯗꯤ ꯈꯪꯍꯧꯗ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯜꯂꯤꯅꯤꯗꯣ ꯑꯗꯨ ꯀꯧ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯗꯣꯡꯗꯣꯡ ꯅꯃꯥ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯖꯤꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯅꯥꯅ ꯂꯧꯕꯤꯗꯣꯏꯅꯣ ꯏꯃꯥ ꯑꯩꯁꯦ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯅꯤ ꯀꯣꯟꯅ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯗ ꯅꯪ ꯍꯧꯔꯤ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯄꯔꯞ ꯍꯣ ꯈꯪꯉꯦ ꯌꯥꯔꯦ ꯏꯃꯥ ꯂꯣꯏꯅ ꯚꯥꯞ ꯇꯥꯔꯦ ꯐꯠꯇꯕꯤ ꯅꯃꯥ ꯑꯩꯒꯤ ꯃꯤꯆꯪꯕꯨ ꯀꯅꯥ ꯂꯩꯅꯦꯒꯦ ꯏꯆꯥꯅ ꯐꯥꯎ ꯎꯁꯤꯠꯄꯤꯗꯕꯤ ꯑꯩꯕꯨ ꯀꯅꯥꯅ ꯎꯁꯤꯠꯄꯤꯗꯣꯏꯅꯣ ꯑꯁꯨꯝꯅ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯅ ꯈꯥꯡ ꯂꯥꯛꯄ ꯉꯝꯗꯕ ꯃꯔꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯦꯟꯕꯁꯨ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯗꯨꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯄꯔꯞ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯐꯃꯨꯡ ꯃꯆꯤꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯕꯦꯝꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯝꯃꯤ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯅꯪ ꯑꯁꯥꯝ ꯇꯧꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯃꯍꯤ ꯂꯥꯡꯍꯟꯒꯦ ꯍꯥꯏꯕꯅꯣ ꯑꯍꯜ ꯑꯅꯤꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯌꯨꯝꯁꯤꯗ ꯂꯩꯔꯅꯨ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯇꯩ ꯀꯩꯒꯤꯅꯣ ꯅꯥꯀꯜ ꯑꯃꯈꯛꯀꯤ ꯋꯥ ꯇꯥꯕꯤꯔꯤꯕ ꯒꯨꯟ ꯂꯩꯕꯅ ꯃꯥ ꯃꯃꯥꯟꯅꯕ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯔꯛꯂꯅꯤ ꯍꯥꯏꯕꯗꯨꯒꯤ ꯑꯩꯁꯨ ꯂꯥꯏꯊꯣꯛꯄꯅꯤ ꯃꯥ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯈꯪꯅ ꯑꯩꯅ ꯒꯨꯟ ꯂꯩꯕꯕꯨ ꯆꯥꯛ ꯄꯤꯖꯗꯅ ꯊꯕꯛ ꯆꯠꯍꯟꯈꯤꯕ ꯑꯣꯏꯔꯕꯗꯤ ꯇꯩ ꯑꯩꯕꯨ ꯅꯈꯨꯠ ꯄꯦꯟꯅ ꯐꯨꯕꯗ ꯑꯩ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯂꯣꯏ ꯂꯩꯁꯅꯥꯗꯤ ꯁꯣꯝꯗ ꯂꯨꯝꯂꯒ ꯇꯨꯃꯤꯟꯅ ꯇꯥꯔꯤꯕꯅꯤ ꯍꯦꯟꯕꯅ ꯃꯕꯦꯝ ꯐꯨꯈꯤꯕ ꯑꯗꯣ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯃꯇꯥꯒꯨꯝ ꯂꯩꯁꯅꯥ ꯑꯗꯨ ꯅꯣꯛꯐꯦꯠꯇꯧꯅ ꯃꯣꯟꯗꯥ ꯑꯃꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯈꯤꯔꯝꯃꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯍꯦꯟꯕꯗꯣ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯥꯒꯤ ꯃꯃꯥ ꯂꯩꯁꯅꯥ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯈꯪꯅ ꯍꯦꯟꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯕꯦꯝ ꯐꯨꯈꯤꯕ ꯑꯗꯣ ꯃꯥꯁꯨ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯝꯃꯤ ꯃꯕꯦꯝ ꯁꯦ ꯁꯥꯎꯔꯅꯣꯕ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯗꯨꯅ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ ꯅꯪꯒꯤ ꯅꯒꯨꯟ ꯑꯩꯁꯨ ꯈꯪꯉꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯀꯅꯥꯅ ꯆꯨꯝꯃꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯇꯥꯏꯅꯗꯅ ꯀꯅꯥꯗ ꯇꯥꯏꯅꯔꯨꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯔꯗꯤ ꯈꯥꯡꯂꯁꯤ ꯒꯨꯟ ꯂꯩꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯐꯥꯎꯗꯤ ꯇꯩꯍꯦꯃ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯕꯤꯕ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯦ ꯑꯁꯨꯝꯅ ꯃꯕꯦꯝꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯈꯔ ꯑꯗꯨꯗ ꯄꯦꯟꯊꯣꯛꯆꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯍꯧꯖꯤꯛꯇꯤ ꯍꯦꯟꯕ ꯑꯃꯗꯤ ꯃꯕꯦꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕ ꯑꯃ ꯎꯕ ꯐꯪꯖꯔꯦ ꯑꯗꯨꯒ ꯃꯅꯦ ꯃꯀꯨ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯅ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯍꯥꯟꯅ ꯅꯨꯡꯁꯤꯗꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯗꯦ ꯑꯗꯨꯕꯨ ꯍꯦꯟꯕꯒꯤ ꯃꯃꯥꯡꯗ ꯎꯠꯊꯣꯛꯄꯗꯤ ꯌꯥꯗꯕꯅ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦꯟꯕ ꯑꯃꯗꯤ ꯃꯕꯦꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯆꯥꯛꯎꯝꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯑꯉꯥꯡ ꯆꯥꯛꯎꯝꯅꯕ ꯃꯌꯥꯝ ꯃꯔꯥꯡ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯁꯅꯥ ꯆꯪꯂꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤ ꯃꯕꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯕ ꯁꯥꯕ ꯈꯣꯟꯊꯣꯛꯇ ꯃꯕꯦꯝ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯃ ꯂꯥꯛꯍꯧꯏꯅꯦ ꯃꯥ ꯆꯪꯂꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅꯦ ꯀꯅꯥꯅꯣ ꯀꯗꯥꯏꯗ ꯂꯩꯍꯧꯔꯤꯅꯣ ꯏꯃꯥ ꯃꯅꯨꯡꯗ ꯆꯪꯂꯛꯑꯣ ꯍꯥꯏꯔꯝꯗ꯭ꯔꯕꯣ ꯑꯩꯅꯗꯤ ꯃꯁꯛ ꯈꯪꯗ꯭ꯔꯦꯅꯦ ꯅꯨꯄꯥꯗꯤ ꯅꯨꯄꯥꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯂꯥꯟꯁꯤꯟꯕ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯍꯥꯏꯔꯛꯄꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯂꯒ ꯌꯦꯡꯉꯨꯔꯒꯦ ꯏꯃꯥ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯊꯣꯛꯂꯨꯔꯣ ꯃꯤ ꯀꯨꯏꯅ ꯉꯥꯏꯍꯟꯕ ꯍꯧꯅꯗꯦ ꯑꯗꯨꯒ ꯐꯠ ꯆꯪꯉꯛꯎꯀꯣ ꯃꯥꯏꯕꯅ ꯍꯥꯏꯔꯛꯄ ꯄꯨꯡꯁꯤꯡꯗꯣ ꯆꯞ ꯆꯥꯅ ꯑꯉꯥꯡ ꯑꯁꯦ ꯆꯥꯛꯎꯝ ꯍꯧꯅꯕ ꯃꯕꯦꯝ ꯍꯥꯊꯨ ꯇꯧꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯎꯔꯦ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯅꯨꯄꯥ ꯑꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯕꯦꯝꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯅꯤ ꯃꯃꯤꯡꯅ ꯂꯨꯈꯣꯏ ꯀꯧꯕꯅꯤ ꯃꯕꯦꯝꯅ ꯍꯦꯟꯕꯗ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄ ꯑꯗꯨꯗꯒꯤ ꯎꯅꯈꯤꯗ꯭ꯔꯕ ꯅꯨꯄꯥꯅꯤ ꯃꯕꯦꯝ ꯀꯔꯤꯁꯨ ꯈꯟꯗꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ ꯇꯥ ꯂꯨꯈꯣꯏ ꯅꯪ ꯑꯣꯏꯔꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯑꯩ ꯁꯤꯗ ꯌꯨꯝ ꯄꯥꯜꯂꯦ ꯈꯪꯉꯤꯅꯣ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯈꯤꯁꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯆꯥꯛꯎꯝꯕ ꯅꯨꯃꯤꯠ ꯇꯥꯏꯌꯦ ꯆꯥꯛ ꯆꯔꯥ ꯑꯃꯃꯝꯇ ꯆꯥꯃꯤꯟꯅꯈꯤꯁꯦ ꯌꯥꯔꯅꯤ ꯑꯩꯁꯦ ꯁꯨꯝ ꯆꯪꯂꯛꯄꯅꯤ ꯅꯪ ꯁꯤꯗ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯗꯤ ꯈꯪꯕ ꯀꯨꯏꯔꯦ ꯑꯗꯨꯗ ꯅꯣꯏꯒꯤꯁꯨ ꯃꯃꯝꯇꯣ ꯈꯟꯕ ꯎꯕꯁꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕꯅꯣ ꯈꯪꯅꯤꯡꯕꯒꯤ ꯁꯨꯝ ꯆꯪꯂꯛꯄꯅꯤꯗ ꯊꯣꯏꯗꯣꯛꯄ ꯃꯔꯝ ꯂꯩꯇꯦ ꯑꯗꯣ ꯃꯅꯨꯡꯗ ꯆꯪꯈꯤꯁꯦ ꯑꯩꯒꯤ ꯅꯨꯄꯥꯒꯁꯨ ꯃꯁꯛ ꯈꯪꯅꯔꯣ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯔꯕꯁꯨ ꯀꯧꯅꯅꯕ ꯌꯥꯔꯅꯤꯗ ꯑꯩ ꯆꯪꯉꯔꯣꯏ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯁꯨ ꯂꯩ ꯑꯩ ꯆꯠꯂꯒꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯈꯣꯏ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯃꯕꯦꯝ ꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟ ꯑꯗꯣ ꯍꯦꯛ ꯌꯧꯔꯛꯄꯒ
ꯃꯥꯕꯦꯝꯒꯤ ꯃꯀꯨꯕꯣꯛ ꯏꯕꯣꯍꯜꯅ ꯂꯨꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯨꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯏꯕꯣꯍꯜ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯄꯤꯔꯝꯃꯤ ꯁꯦ ꯏꯕꯨꯡꯉꯣꯒꯤ ꯇꯧꯕꯤꯃꯜ ꯑꯩꯈꯣꯏ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯈꯨꯔꯥꯈꯣꯏꯁꯨ ꯑꯩꯒꯤ ꯏꯇꯦꯡ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯍꯦꯛꯇ ꯀꯧꯕꯤꯔꯛꯑꯣ ꯅꯆꯥ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯁꯨꯝꯅ ꯂꯨꯈꯣꯏꯗꯣ ꯏꯕꯣꯍꯜꯅ ꯄꯤꯔꯛꯄ ꯁꯦꯜ ꯈꯔ ꯑꯗꯨ ꯂꯧꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯁꯣꯝꯗ ꯍꯦꯟꯕꯁꯨ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯕꯦꯝꯅ ꯅꯣꯛꯅ ꯅꯣꯛꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯂꯨꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯣ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯍꯦꯟꯕꯅ ꯃꯥꯕꯦꯝꯕꯨ ꯂꯣꯟꯅ ꯁꯦꯟꯅꯖꯔꯛꯈꯤ ꯑꯗꯨꯅ ꯍꯦꯟꯕꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯃꯥꯕꯦꯝꯅ ꯀꯔꯝꯕ ꯅꯨꯄꯥꯒ ꯈꯪꯅꯔꯝꯕ ꯀꯔꯝꯕ ꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯔꯝꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯥꯕꯦꯝꯅꯗꯤ ꯈꯪꯗꯦ ꯍꯦꯟꯕꯅ ꯃꯥꯒꯤ ꯃꯔꯝꯗ ꯄꯨꯝꯅꯃꯛ ꯁꯤꯠ ꯅꯥꯟꯅ ꯈꯪꯉꯤ ꯍꯥꯏꯕꯁꯦ ꯃꯥꯕꯦꯝ ꯍꯦꯛ ꯆꯪꯂꯛꯄꯒ ꯍꯦꯟꯕꯅ ꯍꯪꯉꯤ ꯃꯥꯕꯦꯝ ꯀꯅꯥꯅꯣ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯅꯪꯕꯨ ꯉꯥꯏꯍꯧꯏ ꯍꯥꯏꯔꯤ ꯅꯨꯄꯥꯗꯨꯕꯣ ꯃꯥꯕꯦꯝꯁꯨ ꯀꯔꯤꯁꯨ ꯈꯟꯗ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯁꯤꯡꯅꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯃꯄꯥ ꯂꯥꯜꯂꯒ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯃꯝꯊꯣꯛ ꯈꯟꯕ ꯎꯕꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯍꯥꯏꯅ ꯍꯪꯉꯝꯕꯅꯦ ꯍꯦꯟꯕ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯕꯦꯝꯗ ꯌꯦꯡꯉꯤ ꯃꯥꯕꯦꯝꯁꯨ ꯀꯔꯤꯁꯨ ꯈꯟꯗ ꯃꯆꯥꯅꯨꯄꯥ ꯆꯥꯎꯕꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯈꯤ ꯍꯦꯟꯕ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯈꯤ ꯑꯣ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦꯀꯣ ꯑꯩꯒ ꯂꯨꯍꯣꯡꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯕ ꯃꯇꯝꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯋꯥ ꯉꯥꯡꯂꯤ ꯑꯩꯒꯤ ꯃꯤꯠꯃꯛꯅ ꯎꯅ ꯎꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯋꯥ ꯉꯥꯡꯂꯕ ꯑꯁꯤꯅꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗꯅ ꯑꯃ ꯇꯨꯡꯗꯅ ꯑꯃ ꯅꯣꯏꯃꯨꯛ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯕ ꯖꯤꯕ ꯑꯩ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯑꯁꯨꯝꯅ ꯍꯦꯟꯕꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯕꯦꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯟꯅ ꯈꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯍꯦꯟꯕꯅ ꯃꯥꯕꯦꯝꯕꯨ ꯈꯖꯤꯛ ꯃꯤꯔꯥꯏꯕ ꯑꯃꯗꯤ ꯊꯋꯥ ꯁꯥꯗꯕ ꯍꯧꯔꯛꯂꯝꯃꯤ ꯃꯆꯥꯒ ꯃꯃꯧꯒꯒꯤ ꯅꯨꯡꯗ ꯎꯪꯈꯠꯅꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯂꯩꯁꯅꯥꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯥꯕꯦꯝꯗꯨ ꯃꯥꯒꯤ ꯅꯨꯄꯥ ꯍꯦꯟꯕ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯡꯗꯥꯡ ꯐꯅ ꯊꯦꯡꯂꯕ ꯑꯗꯨ ꯐꯥꯎꯕꯗ ꯍꯦꯟꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯥꯕꯦꯝꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯃꯥꯕꯦꯝꯁꯨ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯅ ꯐꯝꯅ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯗꯨ ꯈꯪꯖꯣꯡ ꯈꯪꯖꯣꯡ ꯆꯣꯡꯂꯛꯄ ꯑꯗꯨ ꯃꯈꯨꯠꯅ ꯆꯨꯞꯁꯤꯜꯂꯤ ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯄꯥꯝꯕꯣꯝ ꯑꯁꯤꯅ ꯑꯁꯨꯛ ꯊꯤꯅ ꯆꯣꯡꯂꯤꯕ ꯑꯁꯤꯕꯣ ꯇꯌꯥꯏꯗꯨꯕꯨ ꯀꯔꯤ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯖꯥꯠꯅꯣ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯉꯣꯟꯗ ꯇꯥꯒꯗꯕ ꯗꯁꯥ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯍꯟꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯃꯥꯕꯦꯝꯅ ꯃꯄꯨꯛꯅꯤꯡꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯅ ꯏꯁꯣꯔ ꯈꯨꯔꯨꯝꯖꯔꯝꯃꯤ ꯀꯣꯟꯅꯊꯪꯗ ꯍꯦꯟꯕ ꯍꯜꯂꯛꯂꯦ ꯃꯄꯨꯔꯣꯏꯕꯅ ꯇꯦꯛꯇ ꯀꯥꯏꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯕꯦꯝ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯇꯌꯥꯏ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯑꯁꯨꯛ ꯊꯦꯡꯅ ꯍꯜꯂꯛꯂꯤꯗꯤ ꯍꯦꯟꯕ ꯈꯨꯝꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯁꯦꯠꯂꯤꯕ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯂꯝꯃꯤ ꯍꯦꯟꯕꯒꯤ ꯃꯇꯧ ꯑꯗꯣ ꯃꯥꯕꯦꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯍꯌꯦꯡꯗꯒꯤꯗꯤ ꯈꯔ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯑꯣ ꯑꯩꯒ ꯏꯆꯥꯁꯤꯒꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯦꯟꯖꯥꯡꯁꯨ ꯇꯌꯥꯏꯅ ꯄꯥꯝꯖꯕ ꯁꯧꯒ꯭ꯔꯤꯒ ꯎꯁꯣꯏ ꯀꯥꯡꯁꯨ ꯑꯗꯨꯃꯒ ꯇꯧꯔꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯗꯤ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏ ꯇꯌꯥꯏꯁꯨ ꯆꯥꯔꯒ ꯃꯍꯥꯎ ꯌꯦꯡꯕꯤꯔꯣ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯥꯔꯛꯑꯦ ꯍꯌꯦꯡ ꯉꯥꯅꯨꯒꯤꯔ ꯌꯦꯟꯒꯤꯔ ꯊꯝ ꯑꯩꯒꯤ ꯆꯥꯛ ꯍꯦꯟꯖꯥꯡ ꯁꯔꯨꯛꯇꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯇꯌꯥꯏ ꯑꯩꯅ ꯊꯋꯥꯏ ꯇꯥꯅ ꯊꯣꯡ ꯊꯥꯛ ꯇꯧꯖꯕ ꯍꯦꯟꯖꯥꯡ ꯃꯊꯦꯜꯁꯦ ꯇꯌꯥꯏꯁꯨ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯆꯥꯕꯤꯌꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯋꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯅꯕꯗꯣ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯗꯅ ꯇꯌꯥꯏꯅ ꯍꯟꯗꯛ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯡꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯆꯥꯒꯤ ꯆꯥꯛꯎꯝꯕ ꯃꯇꯨꯡ ꯇꯌꯥꯏꯅ ꯑꯩꯕꯨ ꯂꯣꯏꯅꯔꯤꯕ ꯈꯨꯂꯣꯏꯅ ꯉꯥꯡꯕꯤꯔꯤꯕ ꯋꯥꯉꯥꯡ ꯎꯠꯄꯤꯔꯤꯕ ꯃꯇꯧ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯟꯅꯒꯤ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯍꯟꯖꯤꯟꯕꯤꯌꯣ ꯑꯣ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯗ ꯅꯪ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯦꯟꯗ꯭ꯔꯒꯅ ꯅꯪꯁꯨ ꯄꯦꯟꯒꯗꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯌꯦꯡꯂꯒꯦꯔꯣ ꯍꯧꯖꯤꯛꯇꯤ ꯃꯧꯁꯤꯡꯁꯦ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯅꯨꯄꯥ ꯁꯨꯝꯕ ꯌꯥꯝꯅ ꯆꯠꯅꯔꯗꯥꯏꯅꯦ ꯅꯪꯁꯨ ꯑꯗꯨꯒꯨꯝꯕ ꯃꯧ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯈ꯭ꯔꯣꯗꯅ ꯇꯌꯥꯏꯅ ꯉꯥꯡꯕꯤꯔꯤꯕ ꯋꯥꯉꯥꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯀꯩꯅꯤ ꯍꯥꯏꯅ ꯈꯟꯈꯤꯒꯗꯧꯔꯤꯕꯅꯣ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯃꯤꯅ ꯀꯩ ꯈꯟꯈꯤꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯏꯗꯨꯅ ꯍꯥꯟꯅꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯈꯜꯍꯧꯗ꯭ꯔꯕ ꯃꯥꯕꯦꯝꯁꯨ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯈꯔ ꯋꯥꯡꯈꯠꯂꯛꯂꯝꯃꯤ ꯇꯌꯥꯏꯅ ꯑꯩꯉꯣꯟꯗ ꯄꯦꯟꯗ꯭ꯔꯤꯁꯤ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯇꯥꯛꯄꯤꯌꯨ ꯑꯁꯣꯏꯕ ꯑꯗꯨ ꯁꯦꯝꯗꯣꯛꯅꯕꯒꯤ ꯃꯇꯝ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ
ꯍꯣ ꯑꯩꯗꯤ ꯀꯅꯥꯝꯇꯗ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯑꯃꯠꯇ ꯂꯩꯖꯗꯦꯀꯣ ꯑꯩꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯏꯇꯣꯝꯇ ꯑꯗꯨꯝ ꯂꯩꯖꯒꯦ ꯑꯩ ꯀꯅꯥꯝꯇꯗ ꯄꯦꯜꯂꯤ ꯄꯦꯟꯗꯦ ꯁꯥꯎꯅꯤꯡꯉꯤ ꯁꯥꯎꯅꯤꯡꯗꯦ ꯀꯥꯏꯅ ꯍꯥꯏꯖꯈꯤꯗꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯀꯅꯥꯝꯇꯅ ꯌꯦꯠꯄꯤꯔꯛꯀꯅꯨ ꯋꯥꯉꯥꯡ ꯀꯣꯆꯤ ꯊꯥꯡꯗꯣꯏ ꯁꯔꯨꯛ ꯑꯁꯣꯏ ꯁꯣꯏꯗ ꯍꯥꯏꯅꯔꯒ ꯑꯄꯥꯝ ꯄꯥꯝꯗ ꯐꯣꯡꯗꯣꯛꯅꯕꯅ ꯐꯩ ꯍꯣ ꯀꯅꯥꯗꯅꯣ ꯅꯪꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯃꯤꯗ ꯐꯣꯡꯗꯣꯛꯎꯔꯣ ꯑꯩꯉꯣꯟꯗꯗꯤ ꯌꯦꯠꯄꯤꯔꯅꯨ ꯑꯩ ꯄꯣꯊꯥꯖꯔꯒꯦ ꯉꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯕ ꯑꯗꯣ ꯃꯥꯒꯤ ꯐꯝꯖꯥꯎꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯄꯣꯊꯥꯈꯤꯔꯝꯃꯤ ꯌꯥꯏꯃ ꯑꯣꯏꯕꯒꯤ ꯈꯔꯁꯨ ꯃꯕꯨꯛ ꯂꯨꯕ ꯃꯤꯗꯥꯅꯤ ꯍꯦꯟꯕ ꯐꯔꯒꯗꯤ ꯌꯥꯝꯅ ꯐꯩ ꯃꯥꯒꯤ ꯃꯊꯛ ꯀꯥꯗꯨꯅ ꯆꯠꯂꯐꯥꯎ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯣꯏꯗꯕ ꯃꯤꯗꯥꯅꯤ ꯑꯗꯨꯒ ꯐꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯐꯠꯇꯕ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯀꯣꯆꯤ ꯀꯣꯠꯄ ꯃꯤꯒꯤ ꯊꯃꯣꯏꯗ ꯀꯛ ꯊꯤꯟꯕ ꯋꯥꯍꯩ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯕ ꯍꯩꯕ ꯃꯤꯕꯨ ꯇꯤꯡꯍꯧꯕ ꯃꯈꯩ ꯁꯥꯎꯍꯟꯕ ꯉꯝꯕ ꯃꯤꯗꯥꯅꯤ ꯍꯦꯟꯕ ꯑꯁꯤ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯦꯟꯕ ꯑꯃꯗꯤ ꯃꯕꯦꯝ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯃꯛ ꯃꯥꯂꯣꯝ ꯑꯃ ꯊꯝꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯂꯥꯞꯅꯅ ꯂꯣꯏꯅꯔꯝꯃꯤ ꯍꯥꯟꯅꯗꯤ ꯃꯕꯦꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯕꯅꯤ ꯍꯦꯟꯕꯒꯤ ꯃꯇꯧꯗꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯍꯩꯅꯔꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯐꯥꯎꯔꯨꯗ꯭ꯔꯦ ꯅꯣꯡꯃꯗꯤ ꯍꯦꯟꯕꯗꯨ ꯁꯥꯎꯔꯪꯅꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯃꯕꯦꯝꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯕꯨꯛ ꯄꯤꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯡꯒꯣꯜ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯍꯦꯟꯕꯒꯤ ꯁꯥꯎꯔꯪꯅꯕ ꯃꯇꯧꯗꯨꯗ ꯃꯕꯦꯝꯅ ꯍꯪꯂꯛꯂꯝꯃꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯇꯌꯥꯏ ꯀꯅꯥꯒ ꯈꯠꯅ ꯆꯩꯅꯔꯣꯏꯅꯣ ꯑꯃꯨꯛꯇ ꯏꯪꯅ ꯐꯝꯕꯤꯌꯣ ꯑꯩ ꯏꯁꯤꯡ ꯄꯨꯊꯣꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯦꯝꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈꯤꯔꯝꯃꯤ ꯃꯕꯨꯛ ꯄꯤꯊꯛꯂꯝꯕ ꯑꯉꯥꯡ ꯑꯗꯨ ꯙꯥꯔꯤ ꯃꯄꯥꯜꯗꯨꯗ ꯊꯝꯂꯝꯂꯒ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯈꯨꯠ ꯌꯥꯝꯅ ꯌꯥꯎꯕ ꯃꯇꯥꯡꯅꯤ ꯆꯨꯔꯤ ꯇꯥꯐꯝꯗ ꯊꯥꯔꯤꯕ ꯂꯩ ꯑꯗꯨꯒꯤ ꯃꯅꯥꯗꯨꯗ ꯂꯥꯝꯅꯕ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯄꯗ ꯑꯉꯥꯡ ꯑꯗꯨ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯃꯃꯥꯏꯅ ꯎꯞꯂꯒ ꯇꯥꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯨꯗ ꯑꯉꯥꯡ ꯑꯗꯨ ꯁꯤꯊ ꯁꯤꯊ ꯁꯣꯔ ꯊꯤꯡꯕ ꯃꯈꯩ ꯀꯞꯂꯝꯃꯤ ꯃꯕꯦꯝꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯑꯣꯏ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯍꯦꯟꯕꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯈꯠꯇꯨꯅ ꯂꯩꯔꯝꯃꯤ ꯌꯥꯔꯁꯤ ꯇꯣꯛꯑꯁꯤ ꯅꯃꯥ ꯑꯉꯥꯎꯕꯤꯁꯤꯅ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯏꯆꯥꯕꯨ ꯙꯥꯔꯤ ꯃꯄꯥꯜꯁꯤꯗ ꯊꯝꯂꯝꯂꯤꯕꯅꯣ ꯁꯦ ꯀꯞꯄ ꯇꯣꯛꯑꯁꯤ ꯇꯣ ꯏꯆꯥ ꯊꯣꯏꯕ ꯃꯃꯥꯗꯤ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗ ꯏꯆꯥꯕꯨ ꯙꯥꯔꯤ ꯃꯄꯥꯜꯁꯤꯗ ꯑꯗꯨꯃꯛ ꯊꯝꯂꯝꯂꯦꯗꯅ ꯁꯦ ꯃꯃꯥ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯦꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯦꯟꯕꯗꯒꯤ ꯂꯧꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯍꯦꯟꯕꯅ ꯃꯕꯦꯝꯕꯨ ꯐꯠ ꯏꯟꯊꯣꯔꯛꯏ ꯌꯥꯔꯦ ꯍꯧꯖꯤꯛꯇ ꯅꯆꯥ ꯅꯨꯡꯁꯤꯕ ꯁꯥꯔꯅꯨ ꯅꯪꯕꯨ ꯁꯣꯟꯅ ꯊꯨꯡꯕ꯭ꯔꯣ ꯑꯉꯥꯡ ꯑꯁꯤꯕꯨ ꯙꯥꯔꯤ ꯃꯄꯥꯜꯁꯤꯗ ꯊꯝꯃꯝꯃꯤꯁꯤꯕꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯇꯌꯥꯏꯅ ꯁꯥꯎꯅ ꯆꯪꯂꯛꯄꯗꯨꯗ ꯏꯁꯤꯡ ꯂꯧꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯍꯥꯊꯨ ꯍꯥꯊꯨ ꯏꯃꯨꯡꯗ ꯆꯪꯕꯗ ꯑꯉꯥꯡꯁꯦ ꯑꯩꯗꯤ ꯙꯥꯔꯤ ꯃꯄꯥꯜꯗ ꯑꯗꯨꯃꯛ ꯊꯝꯂꯝꯂꯦ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯣ ꯑꯩ ꯊꯦꯝꯖꯔꯒꯦ ꯃꯆꯥ ꯍꯥꯠꯀꯦ ꯇꯧꯕꯤ ꯅꯉꯣꯟꯗ ꯑꯩꯅ ꯀꯩꯒꯤ ꯏꯆꯥ ꯁꯤꯟꯅꯗꯣꯏꯅꯣ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯤꯌꯦ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯀꯦ ꯈꯟꯒꯅꯨ ꯏꯊꯛ ꯏꯔꯥꯡꯒꯤ ꯋꯥꯈꯜ ꯇꯧꯔꯤꯉꯩꯗ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯕꯨ ꯐꯖꯅ ꯅꯥꯀꯣꯟꯅꯤꯡꯗ꯭ꯔꯦꯅꯦ ꯅꯪ ꯑꯗꯨꯝꯅꯗꯤ ꯍꯥꯏꯕꯤꯒꯅꯨ ꯇꯌꯥꯏ ꯑꯩ ꯏꯆꯥꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯅꯨꯡꯁꯤꯅ ꯅꯥꯀꯣꯟꯖꯕꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯑꯁꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯣ ꯑꯩꯁꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏꯖꯔꯦꯗꯅ ꯑꯉꯥꯡꯗꯣ ꯑꯩ ꯑꯃꯨꯛꯇ ꯊꯦꯝꯖꯒꯦ ꯇꯌꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯉꯥꯡ ꯑꯁꯦ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯉꯁꯤꯃꯛ ꯅꯄꯥꯝꯗ ꯆꯠꯈꯤꯒꯗꯕꯅꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕꯤ ꯅꯌꯨꯝꯗ ꯅꯋꯥꯅ ꯄꯨꯔꯤꯕ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯏꯔꯥꯡ ꯇꯧꯕ ꯉꯝꯕꯤ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯅꯁꯥꯒꯤ ꯅꯔꯥꯜꯗꯨ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛꯇꯤ ꯃꯈꯜꯒꯤ ꯗꯞ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯕꯨ ꯐꯠꯇꯕ ꯇꯥꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯕꯦꯝꯁꯨ ꯍꯟꯗꯛꯇꯤ ꯈꯖꯤꯛ ꯁꯥꯎꯒꯠꯂꯛꯇꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯋꯥꯡꯈꯠꯂꯛꯂꯝꯃꯤ ꯇꯌꯥꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯏꯔꯥꯡ ꯇꯧꯔꯒꯦ ꯅꯪꯅ ꯅꯕꯨꯛ ꯐꯖꯗ꯭ꯔꯒ ꯑꯩꯕꯨ ꯀꯩꯒꯤ ꯏꯔꯥꯡ ꯄꯨꯕꯤ ꯇꯥꯍꯜꯂꯤꯕꯅꯣ ꯑꯩꯁꯨ ꯈꯪꯉꯦ ꯇꯌꯥꯏꯅ ꯑꯁꯨꯛ ꯊꯨꯅ ꯍꯣꯡꯈꯤꯕ ꯃꯗꯣ ꯑꯇꯣꯞꯄ ꯃꯤꯒꯤ ꯍꯤꯒꯥꯏꯋꯥ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯅꯣꯡꯃꯗꯤ ꯑꯁꯦꯡꯕꯁꯤꯡꯗ ꯂꯣꯏꯅ ꯈꯪꯖꯔꯛꯁꯅꯤ ꯈꯟꯅ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯀꯣꯆꯤ ꯀꯣꯠꯄ ꯋꯥꯉꯥꯡꯗꯣ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯇꯌꯥꯏꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯕꯤꯔꯣ ꯑꯩꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯦꯗꯅ ꯃꯁꯥꯒꯤ ꯅꯨꯄꯥ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯏꯔꯥꯡ ꯇꯧꯕ ꯅꯨꯄꯤꯗꯤ ꯑꯩ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗꯦ ꯑꯩꯅ ꯏꯆꯥ ꯑꯁꯤꯕꯨ ꯄꯜꯂꯒ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯍꯦꯛ ꯏꯔꯥꯡ ꯇꯧꯔꯝꯂꯕ ꯑꯩ ꯏꯆꯥ ꯑꯁꯤ ꯌꯣꯛꯄ ꯉꯝꯗꯅ ꯃꯥꯡꯈꯤꯒꯦ ꯑꯩ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯃꯠꯇꯗ ꯃꯤꯠꯌꯦꯡ ꯈꯔꯟ ꯆꯟꯈꯤꯕ ꯂꯩꯇꯦ ꯃꯤꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯈꯤꯗꯦ ꯑꯩ ꯏꯔꯥꯜ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯊꯛꯇ ꯊꯣꯛꯂꯤꯕ ꯀꯣꯔꯧ ꯃꯥꯅꯗꯤ ꯈꯪꯂꯝꯒꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯔꯅꯤ ꯁꯤꯔꯣ ꯑꯗꯨꯗꯤ ꯇꯌꯥꯏꯅ ꯊꯥꯖꯅꯕ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯪ ꯁꯤꯈ꯭ꯔꯣ ꯅꯪꯅ ꯁꯤꯈ꯭ꯔꯣ ꯅꯪ ꯁꯤꯈ꯭ꯔꯒ ꯑꯩ ꯏꯆꯥ ꯑꯁꯤꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯧꯔꯒꯦ ꯄꯨꯟꯁꯤꯁꯦ ꯅꯦꯅꯥ ꯇꯥꯅ ꯍꯤꯡꯖꯍꯧꯔꯒꯦ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯤꯕꯣꯏ ꯄꯥꯈꯠꯄꯣꯏ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯝꯃꯤ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯃꯕꯦꯝ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯌꯨꯝꯗ ꯆꯪꯂꯛꯂꯤ ꯑꯉꯥꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯩꯁꯅꯥꯁꯨ ꯏꯁꯧ ꯂꯪꯂꯛꯂꯝꯃꯤ
ꯑꯉꯥꯡꯁꯦ ꯀꯞꯄꯦ ꯍꯥꯏꯔꯕꯗꯤ ꯈꯔꯁꯨ ꯊꯦꯝ ꯈꯣꯠꯇꯅ ꯇꯧꯕ ꯀꯩꯗꯧꯒꯦ? ꯀꯥ ꯃꯅꯨꯡꯗꯨꯗ ꯃꯔꯨꯝ ꯀꯣꯜꯂꯤꯕ꯭ꯔꯣ? ꯀꯧꯔꯨ ꯅꯣꯏꯃ ꯃꯋꯥ ꯑꯇꯣꯞꯄꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯀꯞꯂꯝꯈꯤꯅꯤ ꯃꯔꯝ ꯆꯠꯇꯤ ꯂꯨꯗꯦ ꯑꯗꯨꯒ ꯑꯐꯕꯒꯁꯨ ꯁꯥꯔꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯩ ꯊꯣꯛꯄꯒ ꯉꯝꯗ꯭ꯔꯕꯅꯤꯀꯣ ꯈꯔꯁꯨ ꯈꯤꯠ ꯍꯦꯜꯂꯦ ꯃꯧꯅꯦꯅ ꯃꯁꯦ ꯅꯪꯅ ꯋꯥꯔꯛꯄ ꯁꯣꯏꯕꯒꯤꯅꯤ ꯑꯁꯨꯝꯅ ꯁꯨꯃꯥꯡꯗ ꯍꯦꯟꯕꯒ ꯂꯩꯁꯅꯥꯒꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯕꯤ ꯃꯕꯦꯝ ꯑꯗꯣ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯩ ꯆꯥꯛꯄ ꯊꯥꯎ ꯑꯗꯣ ꯃꯁꯥꯗ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯖꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯩꯈꯦꯠꯅ ꯆꯨꯁꯤꯟꯖꯩ ꯃꯩꯅ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯆꯥꯛꯂꯕꯤ ꯃꯕꯦꯝ ꯃꯄꯥꯟꯗ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯐꯤꯕꯝꯗꯨ ꯎꯕꯗ ꯍꯦꯟꯕꯒ ꯂꯩꯁꯅꯥꯒꯗꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯏꯁꯤꯡ ꯄꯨꯔꯛꯎ ꯏꯁꯤꯡ ꯍꯩꯖꯤꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏꯌꯦ ꯍꯦꯟꯕꯁꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯦꯟꯈꯤ ꯑꯗꯨꯕꯨ ꯍꯦꯟꯕꯅ ꯏꯁꯤꯡ ꯁꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯃꯕꯦꯝꯒꯤ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯨꯃꯥꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ ꯃꯕꯦꯝꯒꯤ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯦ ꯑꯗꯨꯕꯨ ꯍꯦꯟꯕꯒꯤ ꯏꯃꯨꯡꯅ ꯍꯩꯁꯤꯡꯅ ꯂꯣꯠꯁꯤꯟꯈꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯗꯒꯤ ꯁꯥꯎꯔꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯩ ꯊꯥꯖꯤꯟꯖꯕꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯂꯦ ꯈꯔ ꯑꯃꯅꯗꯤ ꯃꯕꯦꯝꯕꯨ ꯁꯞꯇ꯭ꯔ ꯀꯟꯕꯤ ꯃꯤꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯎꯕꯤꯈꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ ꯃꯕꯦꯝꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯤ ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯕꯛ ꯊꯤꯕꯤ ꯏꯆꯥꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯄꯗꯅꯥ ꯄꯨꯝꯕ ꯊꯛꯇ ꯊꯣꯛꯂꯤꯕ ꯏꯁꯣꯔ ꯃꯥꯅꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯏꯆꯥꯕꯨ ꯂꯧꯇꯨꯅꯔꯒ ꯍꯥꯜꯂꯤꯕ ꯅꯈꯣꯏ ꯁꯣꯏꯗꯅ ꯅꯟꯗꯤ ꯐꯪꯕ ꯑꯣꯏꯌꯨꯀꯣ ꯅꯈꯣꯏ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯁꯦ ꯅꯈꯣꯏꯁꯨ ꯁꯣꯏꯗꯅ ꯐꯪꯕ ꯑꯣꯏꯌꯨꯀꯣ ꯅꯈꯣꯏ ꯃꯃꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯁꯅꯥꯁꯨ ꯐꯔꯪ ꯍꯧꯅ ꯁꯥꯎꯔꯛꯂꯝꯃꯤ ꯍꯦꯔꯥ ꯏꯕꯦꯝꯃ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ ꯅꯪꯒꯤꯗꯨꯕꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯅꯥ ꯀꯅꯥ ꯂꯧꯇꯨꯅꯔꯒ ꯍꯥꯠꯇꯧꯔꯤꯒꯦ ꯃꯇꯩ ꯃꯅꯥꯎ ꯋꯥ ꯈꯔ ꯍꯥꯏꯅꯕꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯃꯩ ꯊꯥꯔ ꯁꯤꯖꯕꯤ ꯉꯝꯕꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯍꯥꯠꯄꯒꯤ ꯏꯇꯤꯛꯂꯣ ꯏꯅꯝꯃ ꯀꯅꯥꯅ ꯀꯔꯤꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯏꯅꯝꯃꯅ ꯁꯦꯡꯅ ꯅꯔꯥ ꯂꯩꯇꯕ ꯑꯣꯏꯔꯕꯗꯤ ꯏꯅꯝꯃꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕꯤꯌꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯌꯧꯍꯟꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯔో ꯃꯆꯥ ꯃꯋꯥ ꯂꯣꯏꯅ ꯇꯨꯝꯅ ꯀꯥꯏꯅꯕ ꯑꯣꯏꯔꯁꯅꯨꯀꯣ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯃꯔꯩ ꯑꯃ ꯌꯥꯎꯔꯤꯅꯤ ꯏꯕꯦꯝꯃ ꯀꯔꯤꯗ ꯑꯩꯅ ꯃꯔꯩ ꯇꯧꯔꯒꯦ ꯏꯅꯝꯃ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯅꯤ ꯃꯔꯩ ꯍꯥꯏꯔꯤꯕꯁꯦ ꯏꯅꯝꯃꯅ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯗ ꯑꯗꯨꯛ ꯌꯥꯝꯅ ꯇꯤꯡꯊꯣꯛꯀꯩ ꯁꯥꯎꯔꯤꯕ ꯑꯗꯨꯕꯨ ꯏꯅꯝꯃ ꯈꯣꯏꯅ ꯂꯧꯇꯨꯅꯔꯒ ꯏꯆꯥꯗꯣ ꯍꯥꯠꯂꯨꯕ꯭ꯔꯣ ꯍꯩ ꯂꯋꯥꯏ ꯅꯨꯄꯤ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯔꯩ ꯇꯧꯅꯔꯛꯄ ꯑꯗꯨꯗ ꯁꯣꯔꯥꯠ ꯂꯥꯛꯄꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯌꯥꯔꯤꯕ ꯅꯣꯏꯕꯣ ꯃꯤ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯍꯧꯅꯔꯤꯕ꯭ꯔꯣ ꯈꯠꯅꯒꯦꯁꯨ ꯀꯣꯟꯅ ꯈꯠꯅꯍꯧꯔꯣ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯁꯤ ꯃꯌꯥꯝꯅ ꯀꯩꯀꯩꯅꯣ ꯄꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯩꯁꯅꯥꯒ ꯃꯕꯦꯝꯒꯒꯤ ꯃꯃꯥ ꯑꯗꯨꯒꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯗꯦꯕ ꯀꯔꯃ ꯂꯣꯏꯈ꯭ꯔꯦ ꯆꯍꯤꯒꯤ ꯀꯨꯝꯑꯣꯟꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯕꯦꯝꯒꯤ ꯋꯥꯔꯤ ꯃꯌꯥꯝꯅ ꯀꯥꯎꯅꯈ꯭ꯔꯦ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨꯅ ꯂꯩꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒ ꯃꯃꯧ ꯅꯨꯄꯤ ꯑꯍꯟꯒꯅ ꯌꯣꯛꯈ꯭ꯔꯦ ꯆꯍꯤ ꯑꯃ ꯍꯦꯛ ꯐꯥꯔꯛꯄꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯁꯅꯥꯒꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯍꯜ ꯑꯗꯣ ꯀꯨꯝ ꯂꯩꯅꯥ ꯅꯥꯗꯨꯅ ꯐꯝ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯍꯦꯟꯕꯕꯨꯅ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯛꯂꯝꯃꯤ ꯀꯔꯤꯗꯒꯤ ꯀꯝꯗꯧꯅ ꯅꯥꯈꯤꯕꯅꯣ ꯀꯅꯥꯅꯁꯨ ꯈꯪꯍꯧꯗꯦ ꯃꯋꯥꯒ ꯃꯆꯥꯒꯅ ꯑꯗꯨꯝꯅ ꯑꯃꯨꯛꯇ ꯄꯨꯂꯞ ꯅꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯩꯁꯅꯥꯗꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯣ ꯃꯥꯏꯕ ꯌꯦꯡꯉꯤ ꯐꯠꯇꯦ ꯍꯤꯗꯥꯛ ꯃꯈꯜ ꯁꯨꯅ ꯄꯤꯖꯩ ꯐꯠꯇꯦ ꯂꯥꯏꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯈꯣꯏꯔꯝꯂꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯂꯩꯁꯅꯥꯅ ꯁꯣꯟꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯔꯥꯁꯤꯗꯣ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯀꯅꯥꯅꯕꯨ ꯉꯝꯖꯄꯣꯠꯅꯣ ꯑꯉꯥꯡ ꯑꯁꯤꯕꯨꯗꯤ ꯏꯆꯥꯅꯤ ꯌꯣꯛꯂꯒꯦ ꯌꯥꯔꯦ ꯀꯨꯝ ꯂꯩꯅꯥ ꯅꯥꯕ ꯑꯁꯤꯒ ꯀꯣꯛ ꯕꯦꯔꯥ ꯂꯩꯕ ꯑꯁꯤꯒ ꯁꯦꯟꯅꯕꯗ ꯏꯔꯨ ꯏꯌꯥꯡꯒ ꯂꯣꯏꯅ ꯇꯦꯛꯂꯦ ꯃꯤꯅꯥꯏꯗꯧꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯑꯩꯗ ꯉꯥꯏ ꯂꯩ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯒꯦ ꯏꯃꯥꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯣ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯗ꯭ꯔꯤꯉꯩ ꯃꯇꯨ ꯃꯄꯥꯝꯗ ꯌꯥꯎ ꯏꯜꯂꯒ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯁꯣꯝꯗ ꯑꯉꯥꯡꯕꯨ ꯅꯨꯕꯤꯌꯣ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎ ꯑꯉꯥꯡ ꯑꯁꯤꯒ ꯇꯣꯉꯥꯟ ꯆꯥꯖꯔꯒꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯑꯩꯒ ꯅꯪ ꯄꯥꯕꯨꯡꯒ ꯍꯦꯟꯕꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯣꯉꯥꯟꯅ ꯆꯥꯔꯣꯁꯤꯔꯥ ꯍꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯑꯩ ꯏꯇꯣꯝꯇꯅ ꯅꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯏꯁꯥ ꯏꯁꯥꯒꯤ ꯍꯥꯏꯕꯗꯨ ꯂꯩꯔꯕꯗꯤ ꯑꯇꯇꯥꯏ ꯑꯣꯏꯅ ꯊꯕꯛ ꯂꯣꯏꯅ ꯇꯧꯅꯔꯦꯗꯅ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯆꯥꯔꯣ ꯏꯃꯥꯒ ꯅꯪ ꯄꯥꯕꯨꯡꯒ ꯍꯦꯟꯕꯒ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯆꯥꯔꯒꯦ ꯁꯨꯃꯥꯏꯅ ꯚꯥꯞ ꯇꯥꯅꯔꯗꯤ ꯐꯔꯣꯏꯗ꯭ꯔꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯁꯤ ꯑꯗꯨ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯩꯁꯅꯥꯗꯨ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ
ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯦ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯑꯣꯏꯔꯦ ꯃꯈꯨꯠꯇ ꯆꯦꯡ ꯈꯔꯁꯨ ꯐꯤꯅ ꯌꯣꯝꯂꯒ ꯄꯨꯔꯛꯂꯤ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯂꯩꯁꯅ ꯆꯥꯛ ꯊꯣꯡꯒꯠꯂꯤ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ ꯑꯃꯨꯛ ꯆꯦꯡꯁꯤꯁꯨ ꯆꯔꯥ ꯐꯥꯗ꯭ꯔꯦ ꯐꯔꯦꯗ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯆꯥꯔꯁꯅꯨ ꯑꯩꯅ ꯉꯁꯤ ꯍꯦꯛ ꯆꯔꯥ ꯍꯦꯟꯗꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯈꯔꯁꯦ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯜꯂꯨꯔꯒꯦ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯍꯌꯦꯡꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯕꯣ ꯑꯕꯣ ꯀꯥ ꯍꯦꯟꯕꯗꯣ ꯇꯨꯔꯦꯜꯗ ꯆꯣꯡꯊꯒꯦ ꯇꯧꯕꯗꯒꯤ ꯅꯨꯄꯥ ꯈꯔꯅ ꯐꯥꯎꯔꯦ ꯍꯥ ꯍꯦꯟꯕꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯒ ꯅꯨꯄꯥ ꯑꯗꯨꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯂꯝꯕꯤ ꯋꯥꯡꯃꯗ ꯂꯩꯕ ꯇꯨꯔꯦꯜ ꯑꯗꯣꯝꯗꯒꯤ ꯍꯦꯟꯕꯗꯣ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯁꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯏꯃꯥꯒꯤ ꯍꯦꯟꯕ ꯀꯔꯤꯅꯣ ꯍꯥꯏꯃꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯏꯃꯥꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯅꯪꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯅꯄꯥꯒꯤ ꯁꯦꯕꯥꯕꯨ ꯇꯧꯒꯗ꯭ꯔꯥ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯕꯣ ꯅꯆꯥꯁꯦ ꯈꯔ ꯈꯔ ꯁꯦꯟꯅꯕꯤꯌꯨꯅꯦ ꯃꯀꯣꯛ ꯌꯥꯗ꯭ꯔꯤ ꯈꯪꯂꯕꯗꯤ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯣꯏꯊꯥ ꯊꯥꯗꯣꯛꯀꯅꯨ ꯑꯩꯈꯣꯏꯗ ꯑꯌꯦꯠꯄ ꯌꯥꯝꯅ ꯄꯤꯅꯦ ꯉꯍꯥꯟꯅ ꯃꯇꯨ ꯃꯆꯥꯒ ꯄꯨꯟꯅ ꯂꯩꯖꯗꯧꯗꯣ ꯏꯃꯥꯕꯣꯛꯅ ꯅꯝꯗꯅ ꯁꯦꯟꯅ ꯈꯥꯏꯅꯍꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯑꯐꯕꯤꯒ ꯁꯥꯏ ꯑꯁꯨꯝꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯗꯤ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯍꯦꯟꯕꯕꯨ ꯀꯣꯟꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯂꯛꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯅꯥꯅ ꯀꯩꯊꯦꯜ ꯋꯥꯅ ꯍꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯉꯥꯏꯍꯥꯛ ꯐꯝꯂꯤꯉꯩ ꯃꯇꯥꯡꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯀꯅꯥꯅꯣꯃ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯈꯣꯜ ꯑꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯏꯕꯣꯍꯜ ꯑꯗꯣ ꯃꯥꯒꯤ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯑꯣꯟꯊꯔꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯏꯕꯣꯍꯜꯗꯤ ꯑꯗꯨꯃꯛ ꯁꯣꯔ ꯍꯣꯜꯂꯝꯗ꯭ꯔꯦ ꯃꯣꯏ ꯕꯥꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯑꯩꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯕꯒꯦ ꯑꯁꯨꯛ ꯊꯨꯅ ꯆꯠꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯕꯥꯕꯨ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝꯌꯥꯏꯔꯣꯝꯗ ꯃꯤ ꯑꯃꯒꯤ ꯃꯈꯣꯡ ꯃꯊꯛꯇ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯀꯞꯄ ꯂꯦꯞꯇꯨꯅ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ ꯍꯦꯟꯕꯗ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟ ꯑꯗꯨꯗ ꯃꯃꯥꯒꯤ ꯏꯅꯐꯤ ꯑꯃꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯄꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ 이마디 망자래 이마기 henba 이마디 망자래 이디 망가 첩만해 이마기 henba karino imagi mitahuri ba matawasi mo karino imadi mangjare asumna laisna na tengthana oina kappa adu taraduna laikai gi mioi-sing amadi thangnabada leiba mioi-sing adu chensinaraklami haujikti henba amadi mabe makhoi anigi masanapa ado lamja sara haibadu oihore rasina mama sakna na kolabasu mama gi asengba minungsi haibadu di phangbada khara wana thoklami rasi gi su man hek pokjaba macha leiri aduna chida chisilakpa mikupta misa haibasiga isa haibasiga khajikta oirabusu khenaba laklami mabok leisna su sonjilakle aduna angang adugidi maning thungdaba ngakta ngaisilakle nongmadi leisna do ison sona makhoi thungal gi kaithel adu thoraktuna pojai khara leirami potham phamli binupi duna asumna hairami isia nasa ison sona thorakliba adu karigino kaithel thopina bamidi amhatta leitana aina thorakpa tabanine mau aton bido leijaram labadi phadauba haujiti na sanapa aton basu yaung inkre mau ahal sumasa mayam dugi mathakta hen bagi masa du su senerabanina awaba haibadu oirinine hoi mau ahal du budi pangwa da waba haibadu oire mana tana kanana di senabini angang du so ai haira pangal sole ise bo haujik mau ga punna chari bro chade da ai tom ta tongana chare moi daga yeningdre mau ahal do thabak budi ware haibo isau on thok na langkre
ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯗ ꯄꯨꯊꯣꯔꯛꯎ ꯍꯥꯏꯅ ꯄꯥꯈꯣꯟ ꯁꯤꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯃꯉꯣꯟꯗ ꯑꯗꯨꯅꯤ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯋꯥꯔꯝꯂꯅꯤꯌꯦ ꯄꯣꯐꯝ ꯐꯝꯕꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯧ ꯑꯍꯜ ꯔꯥꯁꯤꯅ ꯃꯈꯣꯏ ꯀꯣꯟꯊꯣꯡꯗꯒꯤ ꯃꯃꯥꯏ ꯑꯗꯨ ꯀꯩꯊꯦꯜꯂꯣꯝꯗ ꯑꯣꯜꯂꯒ ꯃꯅꯦꯝ ꯂꯩꯁꯅꯥ ꯇꯥꯅꯕ ꯀꯧꯔꯛꯂꯝꯃꯤ ꯍꯣ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯐꯥꯎ ꯁꯣꯝꯗꯅ ꯉꯥꯏ ꯂꯩꯔꯦ ꯊꯨꯡꯉꯨ ꯃꯐꯝ ꯈꯨꯗꯤꯡ ꯃꯤꯋꯥ ꯉꯥꯡꯗꯅ ꯂꯩꯔꯕ꯭ꯔꯣ ꯑꯗꯨꯗ ꯂꯩꯁꯅꯥ ꯈꯨꯝꯂꯨꯗ꯭ꯔꯦ ꯏꯄꯥ ꯄꯥꯈꯠꯅ ꯃꯈ꯭ꯋꯥꯡ ꯏꯀꯣꯟ ꯀꯣꯜꯂꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯂꯩꯁꯅꯥꯅ ꯆꯪꯈꯤꯕ ꯑꯗꯨ ꯎꯔꯒ ꯄꯣꯠꯐꯝ ꯐꯝꯕꯤ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯅꯍꯧꯏ ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ ꯃꯁꯤꯒꯤ ꯂꯩꯁꯅꯥꯁꯦ ꯊꯥꯏꯅ ꯃꯥꯅ ꯃꯄꯦꯝꯗ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯍꯧꯖꯤꯛ ꯐꯪꯂꯤꯗꯣ ꯃꯧ ꯑꯍꯜ ꯑꯁꯤꯅ ꯈꯔ ꯌꯥꯝꯅ ꯑꯣꯠꯄ ꯑꯣꯏꯔꯁꯅꯨꯃ ꯍꯧꯖꯤꯛ ꯃꯁꯥ ꯑꯁꯨꯛ ꯁꯣꯜꯂꯕ ꯑꯁꯤꯐꯥꯎ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯦꯗꯅꯁꯦ ꯁꯤꯔꯝꯗꯥꯏꯐꯥꯎ ꯃꯅꯥꯛꯇ ꯀꯅꯥꯃꯠꯇ ꯆꯪꯕꯤꯔꯛꯂꯣꯏꯌꯦ ꯃꯥꯗꯤ ꯃꯕꯦꯝꯒꯤ ꯃꯃꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯁꯣꯜꯂꯝꯕ ꯁꯥꯞꯇꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯐꯪꯂꯦꯗꯅ ꯃꯆꯥꯁꯨ ꯃꯋꯥꯁꯨ ꯀꯥꯏꯅꯔꯦ ꯃꯆꯥ ꯑꯃꯅ ꯌꯥꯎꯪ ꯏꯟꯈ꯭ꯔꯦꯗꯅ ꯃꯁꯤꯅꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯁꯣꯏꯗꯅ ꯊꯨꯡꯏ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡ ꯑꯗꯨꯅ ꯀꯂꯛ ꯄꯦꯟꯅ ꯆꯩꯍꯧꯏ